mafamdo ai chichi amada ai thangnaga pulap khaminerasi Manipuri puari da itana mayik lahawragadaba sigumba yamna tamthiraba thodok adungai ing 1958 da thokhiba Chak tangbagi oiba thodok asi matokram thokhiba ge habasi yamna sangna hajadraga su khara samlapna hajarabada adungai paliba government na karbawala singa mapalam dagi changai ba karbawala singa manaraga matam manipur da thokchariba pothokuna makku akoi karbagi mingda yumyumdagi tairiba chingphaw sanduna leisanduna thamjalaga manipur praja miyamna chaningai thakngai lektana warakpa isada khutta sel leijaraga su hangnaba khu natraga dukan matamdu leiba chingdagi leiraga leijaraga chajage habu phangaktaba matam aduda leikiba manipur ki praja miyamna maikei khudingmaktagi hourakhiba lan adungai inkum 1958 ngasigi leiba 27 August haiba numit asida manipur da yamna tamthiba itana ikhengtana puarida mayek lahawraba thodu mathoki adudi matamduda leiriba praja mayam ima iben kayana matamduda paliba government gi mathakta ekoi chak lamme koi gi chak piyu Cheng Piyu hyduna lan hokpa matamduda leiriba chhatra singna school da tamiba chhatra singna ekoi lairik tambagi mahutta ekoi su haiba thodo asi haiba khollao asi ekoi su macha masuni paliba government gi macha masuni ekoi su yawda yade hyduna maikei khudingmaktagi hongnaruba naidana thoudokta ngasigi hariba adungai ngasi khoina governor maning ko mayamnadi henasu loinama khangnare matamje kangjebungje aduki matik paami haiba mafam sida akhoi ima ibenting degi sadra na har mayam pulna mafam duda government gi achoba laktore acho sang laktore iba mafam lakadore mafam du punjan du le ngasi governor maning da leiba si matam duda akhoi han gaina haiba matamda yamna pakchawi hai matam duda thungsi ani phale hai ado mafamduda leiriba punamakse moina haiba khollao adu tadre haibai damakta nongmeina kapthoraktuna maikei khangdana mioi ka ama maikei khangna chenagi matam aduda government employee oiba AIR ge driver amana suklaba praja suklaba satra singbu pukhatpige tobagi damakta matam aduda leiriba khulai paiba security singna karigi damakta government gi mathakta lan horiba irang houriribasinggi damakta mateng pangibano haiduna matam aduda leiriba security khulai paiba singna Waikhom nilamani koba AIR gi driver adubu nongmei gi sangit matona thinduna yamna tamthiba mong hathi numit aduda lekidaba mioi asi mari lekide mioi sigi mongda nongmei kapam pramodini shamchauban painam namba kumar amadi Waikhom nilamani ni hariba thodu asi thokhraba gi hek nonganba haibadi 28 August numit asida manipuri lepak asida satra yu ebalum haibadi ALL MANIPUR STUDENTS UNION hariba AMSU haibalum asi ikheng laktagi mari laktagi pokhiba manipuri AMSU na hariba Chaklam Khongchat hariba asi lepa leitana dagi yang khaimarak subo oina paktoktuna lakli matung tarakpada su paktok jaba ngamjabo oijage amadi AMSU na karigi damakta lepa leitana hariba asi pakthulibano haibada ngasi phawda yengsi ngasi leiriba matam asida ching keji da maman kaya pire amadi matam adu chaktangba thuktramaksu asidi mapalam dagi puslaktuna chariba tasingna makti hausikse chaktangba gi thodu ase thoklabane ba ngasigi paliba government amadi leiriba khunai punamna akhoisu chapmanana praja punamna hourasing asidi government da lawrasi akhogi chapchaba chengi maman phangmam thokpa potki maman chapchana phangduna leiriba amuhana mamang da thokhiba adungai 1965 da thokhiba thodu asi manipur gi lepakta amuhana thoktanaba government na simbiu amadi leiba praja punam na gyan taminasi haibasi thamjage amadi mathang chahi haidi mathang khata da lakadoriba haiba palan sidasu manipur da leibiriba praja punam na thawai hakchang yaungna yaubiu haina haijari ngasi chichena mama yamlo wahai khara se phongdok pibagi damakta thagachari aduga mayam matang chabada ai video ama 27 August habadi Chaklam Khongchat samna suhena khangbira ba hangar majesty sigi matang da ai vlog ama senjara ke mayam aduna asigi video se na mai bataragadi like subscribe amadi share to biramo